mayam sunam wangchuk sargi moment asida sarkar mak mabu ubidrabasu khara khara chawba mi singsidi mabu unaba mating piba lakpagi photo se social media do uba phangiko haibadi Arvind Kejriwal ji gumba achauba mi se protest asida se yawrak khare mayam haibadi sunam wangchuk sarna nai chumi tarama pani dagi chara helak se nungai ba mi amta leite ba ko India manung sida loina wakhan nungai de adubu akhoi gi sarkar se tane ba khangbidri se ubidri se mayam sunam wangchuk sarna chala helak pa singa si dagi numit tarama pani chap chana sura bane ko maduna magi keji mapal ga gram cham hena mayeng ta hare chara hel batuna maram waira maduna Supreme Court na hayaba nang haksang khallaga chara hel me thado ona adubu masamak na yade haibadi aigi aning apamba na thunga luna tripai protest ase thado ohena natraga isi jakigena mayam aduna takpadi akoi education system se hanadagi yam asoka panlakle maduna ni asum kokle mi mana ngasi thoga ga dharna tawra se ko mayam akoi haibet magi damakta protest tawsi aduga ayeng tarik kulda mai Delhi Jantar Mantar dagi Supreme Court Parliament yung chatori may masida sumating pang ngawal ngam dra suma ko video ama se ako like tawra share tawra ako su protest sa yaw yaw kangan si ko mayam